अहम सिंह मरुब पाव चुराचांदपुर डिस्ट्रिक्ट हेडक्वार्टर दा इहान हनबो इन कैबिनेट मिफम पांगथोकले अमदी माराम पेरल लंबी की तंफुंगी मफम अमद सिंह निंखाइबदगी नुपी अम सिरे अमथिब खंग्रे खुरुमजरे एसटीबी की पाउमेंग ताबिब सिंह तरानोक सबलोइन पाउ संदनो पिजरे बीजेपी ने लुसिंग गवर्नमेंट सिना सिंह डिस्ट्रिक्ट सिंह कैबिनेट मिफम पांगथोकनी हाइना लाउथोकिबगी मतुंगिना ngasi ahan boina Churachandpur district headquarter da cabinet mifam pangthokle nongtil pung amadagi chief minister nongthomam birena share longduna district training center da haukiba cabinet mifam asina government secretariat da PRO ama thamnaba media consultant ki post asi OSD oina designate toba Manipur civil services combined competitive examination rule 2017 semba Manipur Human Rights Commission ki pham taret hapsinba commission ki member ani ki salary amasung allowance hangalanba Moreda DTO office am hangdokpa yauna Imphal War Museum amasung maibam mokpasingda Nippon Foundation Japan gi mating lunena sangbat sagatnabagi damakta government ki lam Manipur Tourism Forum da sandokpagi matangda khanaduna waref lorpa yai Cabinet mifam asi pangthok tringai mangwinen Chief Minister Nongthom Birena Pawmi Singda Singi district singi khudungsa dab sing hakthengna yengsinbaga luinana district ki tangai fadana hana paikhat kadaba thabak sing khangdoktuna lebak oiba wafam kaya su khananaba sing disatlu haiba government ki kholaw se thabak oina pangthokpani haiki hanba first time this meeting ni when sinda padaba sing matunda asi state pumbagi oina issues in khana veni kemeta maroina Churachandpur district ki losalaka Churachandpur district ki particular oina kari development में आपको रिव्यू तो बनी डिपार्टमेंट सिंह डिसीजन दरपांडा अब करी रिव्यू तो मतलब दर में ना स्टेट Churachandpur district के कोई ना वो मैंने पी भी आप इंफेसिस प्रायोरिटी कराए लाइक ये लोग कंट्रोल करने प्रायोरिटी पी नहीं करने जरूरी सिमिलरली कोई अमुक ओपरुल सेनापति बर तमिल लंबा संडर बर हाई वालों रिवर्सिंग डिस्ट्रिक्ट सिंह बर केवल मीटिंग से कंट्रोल करने को मेरी लेवल पर जा सकता है इंटरेक्ट करने का और पांसी एनजीओ में हमने फिर पीले कर ग्रीवेंसेस प्रॉब्लम डिमांड्स उनको खाना लगा यानी सिंह मनी तमनी से बैलेंस में कोरोना होने पर अमत वो इन्हें कोरोना होने से कोई गवर्नमेंट से मिशन नहीं है Health Minister L. Jayant Kumar na Singh the cabinet mifam pangthokpa si handa ki hesina ahan boigini Singh gi miham ga unaduna makoi bu government sigi saru amani haiba wakalol fawn bagi loinana punna sakhat minan bagi khongthang amani haike asum adum masi yakon to ngamdi we like to pass on certain messages to the people of Churachandpur number 1 di matung ta bada atop district sinda government se noi gi yaptani atana noi su yauna government se masi patient nari bani amasung awaba nungai ba mayam do share to nagadamni habi message ni ko pass on to jaba amasung honorable chief minister pamme ba ko na hawai ba ko minister MLA mem pam se madu line duni na mayam da idai kutam da hansa Chief Minister Nongthomam Biren, Minister Singh, Parliamentary Secretary Singh amadi mari leinaba government ki official Singh Churachandpur ki khongsa sida combined ki hongna Churachandpur Town Hall School ki Mahiri Singh amasung Khunja Singh na Chief Minister ki kangbu bo taran okhi Churachandpur ki district training center da district administration amasung Churachandpur ki miyamna taramnongpu ki thrompang tokhi thromaduda tongan ba loop ki lusingba Singh na government ta memorandum pisin ki tungda DLO Singh amasung Churachandpur district ki police Singh ki gari ki damakta emergency kit amasung fast aid box Singh Chief Minister na yenthoki tungda usara camerum su thaki Amarom the Chief Minister ki khongsa da sida miyam thoraktuna haraute amna okpadagi traffic jam thoktuna lambida anaba purakpa ambulance ama satpa yadan laikhi Ngarang numidang pung taramathoy rom taba matamda Senapati district ki manung senba maram peral lambi gi tampungi mafam amada ching ningkhai bidagi nupi ama sire amati ba khangre mari rom aswapan nang lehari
तौर तोफम के फंग पाउदा तंफुंगी खुंजा खरना ग्रिफ कैंप की मनाक लेबा दुकान मदा पोथादो लेरिंगेदा खंगोदना सिंग निंखाइरपदगी नंसिन खिबनी तौदोदुदा लेखिद्रबा नुपी दुगी ममिंग पाइरांग जाले अपोपा नमजु कवी थीबा खंगद्रबा मियोय अदुना लेलुंगबे कवी सिंग निंखाइरपदुना मरम ओरगा लोकमसा अमखक लेरम ममफमदु तुरेलगुम साउना सिंग सेंटर ले तौदो तोफम द डिस्ट्रिक्ट एडमिनिस्ट्रेशन के ऑफिसर सिंग मदी ट्राइबल डेवलपमेंट के ऑफिसर सिंग संगसिन खरे मणिपुर सिक्योरिटी फोर्स का सासिनब खुद थोकनई हाइब थौदोक्ता लेखिदब केस सनी यांखई हेना सीबीआई दा थिगतनबा सुप्रीम कोर्ट न खंगनख्रे कोर्ट असिना सीबीआई के डायरेक्टर दा स्पेशल इन्वेस्टिगेशन टीम सेमनुना थिगतलब मतुंग मथंग सैगे जनवरी फाउंग मनुंगदा रिपोर्ट कोर्ट लांखल अनबसु खंगनखि एक्स्ट्रा जुडिशियल executions victim family association na thangat ki case amaga mari lenana order si ngasi takibani naga tuel gi fit tara manga rom afak lemba khonglam khopsinduna yum kai dukan singba sajin khibadagi fit manga rom tamak nala si leibadagi nagaram tangkula avenue amaji singmerong mafam singda nong khasitang subagai chawgi awaba mayok nabani mari lenaba authority na sajin liba sing lokthok trabadi miyamna thugairagni hari tangkula avenue gi vice chairman thangmai sang sirona MP oramba miyo yauna lam khopsin duna yum sajin khibadagi ising ningthina chenba ngamdabadagi isawi awaba adumok mayokna dun leire amarom da government na pakhaliba naga nala gi returning wall chenbida fit yankhai rom apakna leramba mafam sing fit kullom hana pakpa lambi semjillaga piksina nala sem kiba sinasu ising puba ngamdabadagi pathokpai singna isaw thoali mari leirama singna hiram masida atuma matama miyang sangbiu miyamgi ihu khana neinaba थोरबदी गवर्नमेंट दायित्व पुगदबनि हरि सेम सु लाकबिरे मफम सि येंगबिरे अदुबो एक्शन कैम द लौद्रे एकोय चिंगमरोंग दिगे क्लासिक ग्रांड दिगे नालासि फित्रा मंगा मुक चावबनि अदुबो मयाम ने युम साजिनबदिगे असिगे नालासि मयाम फुंबदिगे थुंबदिगे एकोयगी पब्लिक मयाम से अमवारे अदुना मयंग ताबिबा गवर्नमेंट न खयिंग याम थुनि येंसिन बिउ न तोय एकोय पब्लिक मयाम संगलगा थुगाइबो कानसिदा एनी problem thuk pakan jide government ne risk lobi ona asya happening kumbi kendra gi hauju ji sawna swan badgi relief camp ta leibasing kendra si MLA S Birana government ki relief fund gi makhada thadarpa sana thana problem singen thokre ithai wakpopi kumbi thingel borang bi thongkhong sandangkhong khulakpa haingang mangjing amasung sandam pokpi da hang relief camp singda ngarang athimu pawa tema mu problem singen thokki tormaduda SDO Moirang SDC Kumbi Bisnupur District Upa Adhyaksa Suluina ki Moirang bi Gram Panchayat ki Manung Senba Khulang Pat ki ising na thumin krab imung neputaru Turel Mapalda Laiba Singidamta Tripal Yankai Supi ki MLA S Birana Government ki Relief Fund ki DC ki Khutang Polam Singasi Yantopani Isauna Swan Kraba Low Ngagi Farm Amdi Yung Kai Amangata Thukraba Singi Senwamsu Pangnana Bahonagani Isauna thola kadaba leina tina dagi ngak thoknaba lemna langwi kem su pangthokani haiki sarkar gi magai dagi koi yum tekhiba adagi nga gi pham nga tathiba khuding making ase mase koi mathangi rifandai koi pinabadum honjari Hana Mr. Waramba and Mangina Su Kumbi Kendra gi sawna solo mafam jin setu yangjan kre khongset aduna Borangbi Gram Panchayat ki Manung Senba Khulakpam Khulgi sing thungin kraba yum neputaru Borangbi Dam Nakal de Leriba isawna thungin kraba lokpam sing ithai wakpok pida hangliba relief camp thingelekai gi Mandap Kumbi High School da hangliba relief camp sing yangsin ki maki makai digi awawa tarwa sing mating pangki and Mangina master plan ama tawduna lamdamasida ising isaw thoktanaba singda upal wapal thaba wetland kanba turel khong sengdobu thaba paikat labadi isawdi kharam kai kan ngamgani miyamna awawa tarwa matamda lamdamasid leriba miyamgi damak tapunono mateng pangminase haiki ekoi punamak rajnitik dol praja punamak ase praja gi koina asiungna bi ichau thorokpa sidari lip kem ngamda hangaga mana ngamba apangba angamba mateng pangdana praja si awaga se koknanabagi damakta ekoi changchen minesi haiba simasu appeal tawjeri Amarom the Kumbi Municipal Council with Chairperson and Vice Chairperson Jauna Kumbi Thingelekai Kumbi Central High School the Hangliba relief camps in the Susan Thang Momenting Pikre Housing Manipur gi mafam kiada thok by sing isaw sin school yangang sing tinliba van service the sound kudung sar mai haina all Manipur school students transporters association of founder
School Authority na isaw si yang laga mahirui singi exam routine fix to within ba arfil tawri School band sing na tangai fedana sangwa yabong mafam sing dadi mahirui sing lokatuna school yohanna bahon ari kahena isaw nang la mafam singi oina mama mapawi bisina angang sing mafam chaba amada tindok piraktuna school band ngai view hari hauji makata ba paulak tngai da ten break mutang lobuna se Saiji TMT Bharat se latest German technology season naduna state of art factory Guwahati na puthok chabani masigi Bharat se han basundokpa product oibana calling jade taken day mapambil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oina bagi damakdadi Panacea singna amata ngarba coaching center ni. Yamna center sida thajaba thambi. Combined tutorial for CBS and Vision Open, third batch class 12 CBSE 6 months foundation course, second batch class 11 CBSE 6 months foundation course, second batch class 9 and 10 CBSE 6 months foundation course, class starting from 6 July 2017, class 12 CBSE 6 months foundation cum exam preparatory course for private candidate. For details contact Combined Tutorial Office, Sagolban Morang Lerak Machin Bus Parking. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdokjaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana pi bama phamni. Education piba khatang natna hayengi yumbiro puthokpa institute ni. Break metu taranok sri BJP na lusing ba government asigi chief minister long thomam birangi meng makada JNS ki director professor L Devena lamdam asigi leitalaira kana lejedra basingbo lemna lang bagi khudong saba piri ba sida Bisnupur district ki manung sana leiba Nambol maibam singmang dagi naurem bijoy bisu lang binaba lekai miyam na puning singsili sahi yang kayum doi suruba bijoy ki masana pa ofum nupi ani pokui manungda masani miyam gap mimana ba ngamdaba loirana sahi anirong gi mamang dagi masama hawat kangkat pangamdaba maramna awa bibam da leiri handagi saw sina bibam solo mahaki yum tumjilak padagi wana relief camp tal leiri naurem bijoy na ISTV news ta mahaki haksang bu amuktang hawat kangkat ngamduna sugo nomba ngamlabadi haibisida wakal wana leiri aswana na leitalaira banamaram oiraga lang mangamdan leiri JNS director na tola taraba singbo lang biba asida mahak pusu lang biduna hana gumna miyam marakta punna ngaman biu hari Premjit Kawaleka gi miwe mana bijoy si suba nomba kanba masa singidamukta yamna wana hona jarpa misakni adubo laibak thibadi sahi anirongi mamangdagi phamungdagi hawat kangkhat ngamdaba asina imung asi hena laina nabagi maram oire government abadi JNS authority na miyang sangbiu hari JNS ki Dr. Diben gi miyang makada free layengi habdu da ani faito haibadagi kanrok chagang miyang chinglok bane magi masamasu masanipa ahum lupi ani mayum make loi pang kamna lei da laira ba na mapa ji hanna yeng ngam da de aina smaina ai sibi kan thong da ling ching daga bantu Tongan ba sinpham da mai pak na leirba mui singa mairui singa unaduna wari watai sanawagi tormama ngasi dynamic manipurna education department ka khusam naduna asa hall da pangthokrai tarmaduda Mr. World Takraba Taipei Dillons University ki faculty Dr. Ngangmam Sandikumar Mite Manipur University MEMS ki faculty Professor Jivon Kumar Lehau Thabam Amadi US Ada Operations Analyst Oina Leribi Silpa Phayenbamga Mairui Singa Introduction Program Pangthoki Matokramna Mai Pakpa Senpamda Sangsilakibagi Haibaga Loinana Professor Jivon Kumar na Mairui Singa Puning Thoro Wafamga Fangdoki
District Health Mission Society Imphal West ki miyang makada Community Health Center Wangoi na sinduna mega blood donation camp ama health center is pangtokre haudopugi thormda health minister L Jantukumar Wangoi kendrugi MLA o Lukoi additional director Dr. S Ranjit Susurgaki kemadu punamyoi kungamangana EPK Yangnopol Police ki SP Dr. S Ibomsang miyang makada SDPO Lawrence o Simore ay sawano singba kangbu mana ngarang numidang More town the set of drive ta pagat kiba yunga wama di yungang sing More police station da hidok tulmangan kre pagalam polam sing adudi whiskey half bottle taranipal beer can yang kiteret yungog liter kuntra mangani State Veterinary Department की मकादा बिस्तुपुर डिस्ट्रिक्ट की वेटरनरी डिपार्टमेंट की जॉइंट डायरेक्टर डॉक्टर गोजेंद्रोना लोसिंगदुना मोरांग म्युनिसिपल काउंसिल मुंगदलिबा इसाउना सोलबा मफम सिंगी सा संसिंगना चाननु वसिंजा सिंगेन थोक्रे जॉइंट डायरेक्टर गोजेंद्रोना हदकी इसाउना सोलबा मफम सिंगदा डिपार्टमेंट नसिना सा संसिंगी चाननु मसिंजा येनथोक्तुना लाक्ली अनायक यूरोप शासन लेरबदी डिपार्टमेंट पॉपिबिउ मतम सा लेंगदुना हिदालांगता कापथोकनी हारी लोइना कोई हिदाक लांगदक सिंदु इसिंग चावरबा मतुंगदा कोई वैक्सीन सिंबा प्रोग्राम कयामो कोई थमजरी मसी कोई काउंसिल सिंग अमदी क्लब सिंगी कोई स्टाफ सिंग लोइना वेटरनरी मोरांग वेटरनरी स्टाफ सिंग लोइना कोई ताना जरगा कोई मखा अदुम चथजगिगनी अदुगा अवाप पुनमक्सु कोई मखा पिजगनी हाइबसी आई थम Ngasih pung Nepal minit kutraum taba duai da wangoi kabui kulda hasty lines jumper samba lineman amamai thajilak padagi lekidra hari lekidra ba music maming naurem herozit sei nepu apokpa manglem jaw naurem sapam dagini hari hoji amuka na temi brem tang robine se ngasidi suara hajinge kuri no tu ti cha hoji kuri yom jaw Sidi Yoshi na nihe, matsigi Yoshi di tata tisko nihe. Adudi sanagi mahut yang na sinbi andre. Sky Hospital da World Class Interventional Cardiology की खुदों चाव ले जरे ऑपरेशन तो उगना हार्ट के होबो मेनबा कोरोनरी स्टेनोसिस बलून न काम तो होगा स्टेन हापा में दिमी हुन चोंब की लायें RF एब्लेशन सिंबा चाहिए अन्य दिखे हैं Sky Hospital द माई पार्क सतरतली लोइना PPI ICD बोम्बो मसुंग एंजियोग्राम की दमक एकोई की चीफ कार्डियोलॉजिस्ट डॉक्टर L श्याम किशोर गतानबियु निगम होगनबा हान बुकिंग तवियु Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule amukson natranok makata boxing turelgi imai khara hantakrabasu Thawal district manungda leiba eco part amadi kharung part ki imai leptana hengalakli padasiga nangna leiba miyamgi thangna sanaba isingi awaba yenglaga texam mamang lekai amadi maning lekai gi yumthong singda BJP Thawal district ki president L Devena Ningsing Love Texam Kusum Nadna Isingen Tokrai. Handaki Sawi Awawa Mayok Nerba Morang Kendrige Manunda Relief Camp Hanu Labor Mopam Singda Tongam Santina Morang Kend Progressive Front Kusum Nadna Seng Hawaii Madisan Tano Polam Singen Tokrai Maki Makegi Seng Back Nepu Hawaii Back Mari Tumbek Ahum Awatar Sing the Piki Tongam Santina Awatar Kendra Simiam with the government and Ming Sang View Laina tina kaya dagi ngakthok nana ba lem na lang wi kya pangthok pina ba mieng sing ki as the mieng sing jaling nadi moirang ke dagi sum ma from awa ta ba sing sida ke na ma ki pung chung sing bi rakani ha gi tha jaba su aina ma ki ba pad da thamjari aduga aina matung da su amuk ka hena progressive flood moirang ke the progressive flood ga loina na moirang e room problem la ko pudemuta mating pang na no hol jagni na Moreda plastic irum panglabra haina pakat narure
Myanmar romdagi nupi singna India romda yen marum pusilaktuna more bazarda yoliba singdagi more da leiba miyoyamana leiduna sage toruba matung plastic yerum mali haina bazarda sandorokibani khudakta moregi osi sawgi tim laktuna yerum yoliba sing yengsinki maduda nupa aduna sage toruba yerum amadi yoliba sing set toda plastic yerum yorumdre hari Churachampurgi Khumuzamba Mandaf Lekai da leiba Sawa Kawa amagi yum pung taramatoi kra helak padwai da mai chakre Churachampur Bisnupur amadi Morang Fair Service ki fair tender sing kodru mai kan bi thabak sathaki mai adu electric tagi horopo ram bayai hairi Loisal of the boxing amukan pizri Churachampur district headquarter da yan anbo in a cabinet mi pam pang thokle Amadi Maram Peralambigi Tampungi Mapam Amada Sing in Kaibagi Nupi Masire Amatiwa Kangre. Because you probably estimate the Paul Mutang Sludre, being Tabu Puno Pomukana, Kundre.